कुंथ्राहुमदोई सुबा ओलंपिक गेम्स लिसिंग अनि कुनमरी ngasi dagi Paris da Numidang pung 8 makhai tabadagi Houdoklagani ngasi dagi haudaga mathang thagi tang 13 phaoba chathagadouriba games asigi opening ceremony Indiagi oina ngasi Numidang pung 13 tabadagi miyamna tongan ma channel da live telecast yengba fangani kumja lising ani kunmari da pangthokadoriba Olympic games haudokpagi thoramasi hanaga manadaba mawong amada Pangthokadauri mamangda games asigi haudokpa numita sanaroi singna stadium manungda flag pairaga chatpa adudagi hongdoklaga ahanbo ina games asida sarugyagadoriba athlete lising taruk chanipan rombo hi chamarom da tonghanduna Paris ki sin turel da kilometer taruk rom sangna chatuna hairiba games asi haudokadauri hairiba parade asi Paris ki Austerlitz bridge dagi hauraga Trocadero da loishingani hairi Indiagi oina hairiba parade asida Sarat Kambal amasung PV Sinduna Indiagi flag paigadori loinana parade asida Indiagi sanaroi nupa singna paijama amadi kurta aduga nupi sanaroi singna Indiagi firal reflect tauba sari setlaga sarugyagadori Opening ceremony asi Sports 18:1 ST amasung Sports 18:1 HD TV channel singda live oina yengba fangani hairi